ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯃ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯅꯤꯡꯒꯣꯜ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯄꯤꯕ ꯄꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯊꯤꯟꯕꯨ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯃꯆꯦꯁꯤꯡꯒꯤ ꯃꯔꯛꯇ ꯀꯦꯅ ꯃꯧꯅ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯆꯧꯕꯤꯅ ꯇꯣꯝꯊꯤꯟ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯇꯥꯕ꯭ꯔꯣ? ꯑꯣ ꯇꯣꯝꯊꯤꯟ! ꯃꯆꯦ ꯑꯍꯟꯅ ꯀꯧꯕꯗ ꯇꯣꯝꯊꯤꯟ ꯃꯍꯥꯛꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯍꯩꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯅ, ꯏꯆꯦꯆꯧꯕꯤ, ꯑꯩꯈꯣꯏ ꯇꯣꯝꯊꯤꯟ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯅꯠꯇꯦꯅꯦꯍꯦ, ꯃꯥꯕꯨ ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯗꯒꯤ ꯃꯁꯛꯀ ꯑꯃꯠꯇ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯀꯧꯔꯤꯕꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ, ꯃꯈꯣꯏꯒꯁꯨ ꯆꯠꯄꯗꯤ ꯌꯥꯎꯈꯤꯕ ꯎꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯎ ꯂꯥꯛꯄ꯭ꯔꯕ? ꯎꯗꯤꯌꯦ ꯏꯆꯦꯆꯧꯕꯤ, ꯑꯩꯈꯣꯏ ꯏꯕꯦꯊꯣꯏꯗ ꯍꯪꯁꯤꯔꯥ? ꯀꯧꯔꯛꯎ ꯃꯥ ꯑꯃꯨꯛꯇ꯫ ꯍꯥꯏ ꯏꯕꯦꯊꯣꯏ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯇꯥꯔꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯏꯆꯦ ꯌꯥꯏ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟ ꯎꯕ꯭ꯔꯣ? ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯖꯥꯅꯣ? ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯊꯤꯔꯤꯕꯅꯤ, ꯎꯗꯤꯌꯦ꯫ ꯃꯥꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯈꯤꯕꯖꯥꯠꯂꯣ? ꯈꯪꯗꯤꯌꯦ ꯏꯆꯦ, ꯑꯩꯗꯤ ꯏꯃꯨꯡꯗ ꯐꯤ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩ ꯊꯤꯔꯨꯁꯣ ꯍꯥꯏꯔꯥ? ꯅꯪ ꯈꯔ ꯀꯅꯥ ꯀꯅꯥꯗꯅꯣ ꯍꯪꯂꯨꯁꯣ, ꯑꯩꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯅꯦ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ꯫ ꯏꯆꯦꯆꯧꯕꯤꯅ ꯌꯨꯝꯗ ꯂꯩꯕꯤꯔꯣ, ꯀꯅꯥꯅ ꯈꯪꯅꯤ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯍꯟꯖꯤꯜꯂꯛꯄꯔꯁꯨ꯫ ꯑꯆꯧꯕꯤ ꯃꯊꯥ ꯁꯥꯅ, ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯀꯝꯗꯧꯗꯣꯏꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯕ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ? ꯏꯆꯦꯒꯤ ꯏꯕꯨꯡ ꯑꯇꯣꯝꯕ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯅꯆꯦ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤꯕꯣ? ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯅꯔꯤꯕꯗꯣ ꯇꯣꯝꯊꯤꯟ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯂꯣꯟꯅ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯊꯤꯕ ꯆꯠꯅꯈꯤꯒꯗꯧꯔꯦ ꯈꯪꯂꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯣ, ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯃꯌꯥꯝ? ꯃꯤꯅ ꯉꯥꯏꯍꯥꯛꯇ ꯍꯩꯅꯧ ꯆꯥꯖꯕꯁꯤꯗꯕ ꯅꯣꯏꯁꯤꯃ? ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯇꯨ ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯇꯣꯝꯊꯤꯟ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ ꯃꯆꯦ ꯃꯌꯥꯝꯗ ꯂꯛꯅꯒꯤ ꯃꯇꯥꯒꯨꯝ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯅꯕ ꯑꯗꯨꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯪꯕꯣ? ꯂꯥꯛꯑꯣ, ꯀꯨꯝꯊꯔꯛꯑꯣ ꯑꯝꯇ꯫ ꯏꯕꯦꯌꯥꯏꯅ, ꯏꯕꯨꯡꯉꯣ, ꯍꯩꯅꯧ ꯆꯥꯕꯕꯨ ꯍꯩꯅꯧ ꯃꯊꯛꯇꯨꯗ ꯀꯥꯔꯒ ꯆꯥꯗ꯭ꯔꯕꯗꯤ ꯌꯥꯗꯕ꯭ꯔꯕ ꯅꯪꯕꯣ? ꯍꯩꯅꯧ ꯃꯊꯛꯇ ꯀꯥꯔꯒ ꯍꯩꯅꯧ ꯆꯥꯕꯁꯦ ꯃꯊꯪ ꯆꯍꯤꯅ ꯑꯣꯜꯂꯛꯄꯗ ꯍꯩꯅꯧꯁꯤꯡꯗꯣ ꯇꯤꯟ ꯂꯣꯏꯅ ꯆꯪꯂꯒ ꯄꯠꯂꯛꯑꯦ ꯍꯥꯏꯅꯔꯤꯕꯅꯦ, ꯇꯧꯍꯩꯗꯤꯌꯦ꯫ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯑꯣꯕ ꯅꯪꯕꯣ, ꯏꯆꯦ ꯌꯥꯏꯅ ꯍꯥꯏꯕꯗꯤ ꯏꯟꯕꯅꯤ, ꯀꯨꯝꯊꯔꯛꯑꯣꯕ꯫ ꯑꯁ, ꯃꯤꯅ ꯉꯥꯛꯇꯪ ꯍꯥꯎꯅ ꯆꯥꯔꯤꯀꯥꯟꯁꯤꯗ꯫ ꯑꯗꯣ ꯏꯆꯦ, ꯏꯆꯦꯆꯧꯕꯤ, ꯏꯆꯦꯇꯣꯝꯕꯤ, ꯅꯈꯣꯏꯁꯨ ꯆꯥꯅꯤꯡꯉꯗꯤ ꯑꯩ ꯍꯦꯛꯄꯤꯔꯛꯀꯦ꯫ ꯑꯆꯧꯕꯤꯅ, ꯑꯁ ꯑꯩꯈꯣꯏ ꯍꯩꯅꯧꯒ ꯑꯃꯠꯇ ꯆꯥꯖꯅꯤꯡꯗꯦ, ꯅꯪꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣꯕ꯫ ꯇꯣꯝꯊꯤꯟ, ꯀꯨꯝꯊꯔꯛꯑꯣꯕ ꯅꯪꯕꯨ ꯏꯕꯨꯡꯉꯣ, ꯀꯨꯝꯃꯛꯑꯣꯕ ꯅꯪꯕꯨ, ꯇꯧꯍꯩꯗꯦ ꯍꯥꯏꯕ꯫ ꯏꯕꯦꯊꯣꯏꯅ, ꯑꯁꯦꯡꯕꯅꯤ ꯇꯣꯝꯊꯤꯟ, ꯇꯧꯍꯩꯗꯦ, ꯂꯥꯛꯑꯣꯕ, ꯀꯨꯝꯃꯛꯑꯣ, ꯃꯔꯝ ꯃꯣꯛꯄꯅꯤꯕ꯫ ꯀꯨꯝꯒꯦꯕ, ꯁꯤꯃꯇꯪ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯀꯨꯝꯃꯛꯀꯦꯕ ꯑꯩ꯫ ꯑꯁꯨꯝꯅ ꯃꯆꯦ ꯃꯌꯥꯝ ꯑꯗꯣ ꯃꯧꯄꯥ ꯑꯃꯠꯇ ꯄꯣꯛꯆꯕ ꯑꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯂꯩꯕꯗꯨꯗ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯁꯈꯤꯗꯨ ꯂꯩꯃꯕꯨ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯣ ꯂꯩꯃ, ꯂꯩꯇꯕ꯭ꯔꯣ? ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯦ ꯑꯆꯧꯕꯤ, ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯗꯤ ꯄꯨꯂꯞ ꯍꯦꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯑꯆꯧꯕꯤ ꯑꯗꯨ ꯁꯥꯎꯅꯤꯡꯗꯨꯅ, ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯍꯧꯅꯔꯒ ꯂꯦꯞꯂꯤꯕꯅꯤ꯫ ꯑꯦ, ꯀꯔꯤ ꯋꯥꯇꯥ ꯈꯨꯟꯗꯥꯅꯣꯅꯦ? ꯍꯥꯏ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯃꯥꯕꯨ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯑꯩꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯒꯦ, ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ꯫ ꯏꯕꯦꯌꯥꯏꯅ, ꯏꯃꯥꯕꯣ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤ ꯄꯥꯕꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯌꯦ꯫ ꯍꯩꯃꯥ, ꯀꯗꯥꯏꯗꯅꯤ ꯍꯥꯏꯔꯝꯒꯦꯅꯦ? ꯆꯠꯈ꯭ꯔ ꯄꯣꯠꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤꯃꯁꯨ꯫ ꯏꯕꯦꯊꯣꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ, ꯍꯧꯔꯛꯑꯗꯧꯅꯤ ꯃꯁꯤ ꯑꯍꯟꯁꯤꯃꯕ, ꯁꯨꯃꯥꯏꯅꯗ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ, ꯃꯤꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯔꯗꯅ, ꯃꯁꯛ ꯑꯁꯤꯒ, ꯃꯁꯤ ꯄꯥꯛꯅ ꯁꯤꯒꯗꯕ ꯃꯤꯗꯥ ꯅꯠꯇꯦꯅꯦ꯫ ꯑꯆꯧꯕꯤꯅ, ꯏꯃꯥꯕꯣ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯊꯕꯛ ꯂꯩꯗꯅ ꯆꯠꯆꯕ ꯑꯣꯏꯔꯤꯅꯤ, ꯀꯩꯗꯧꯔꯒꯦ? ꯇꯥꯂꯛꯇꯨꯗ
ngasai makai kumthara uyandana leiramba tomthindo uthak adudagi phan launa hekta chongtharak-lami sakhi adu khangpre he khangi kadumdagino masi angangsina hai tomthin haiban lamhenba nangsi onthokmasu ngawkhredako karino karaidagi nomi nangna hauji kumtharak-libadubo ho imabo tu agi uthakse asida karagane hainau sabi sanaruba adugini sakhi mathaba yeiraga imai pema onthokna tamthikhreda masigi angangse hai masi na khoi uhum leibabu naupa nupa asina asuna tawhaliba karigino ne ha yengu hausik mana jongtharakpadada makhong makhutti haidana khallo kanagi mangjabano ha laitin khoiramdana nupa amatang pokserabadi haidana nijadana tawribado punamak aremba taroidro ha majin manaw ahumada sakhigi wahai adada khangsau sauninglaami achobina manaw singde ingit tawduna hairak-lami imabo aikhoigi ipase masi aikhoina ningthina senajari asuk chawraba mahakna angang masamaksu natre karigi hainau pambi asidagi chongtharakpabu makhong tekadoribano aikhoina mamanaba singa lamba pabada ipase noptrabra haidana yenge haidana tawhalibani imabo is tawje saisi yengune ko angang singena masina se kaya takallibano yengune ahani khangde angang ni khangdi masina se hekta khumeba koino haini sibo imabo karigino imabongna adu yamna sabuibudubo ibeyaina tomthen lao isena ne nangi phi ama leirakpani adu amukti yengu lao changas lao isega ibeyaina tawsinaduna mapabu imungda pusinkhirami tasengnamak asamna sakhiga ngangnabasi maupa nupa yahoningde yamna lemna leheningi makhoina maupabu yamna luna amadi lumna khanjai sakhi aduki matik masado khoidau thitpa habadu oirami matam aduda laima amadi achauba makhoi ani makhutta kari no khara paiduna changlak-lami achaubana haima ise lakpirami kadumdagino la I haipatai aise laima nanga wari ama sage haidana lakpani adubu nakhoigi nasa singse wangang sangang kaya kaidawdina nakhoina khara takpi tambidabra karino aine khoidausi yamna saungningi laima sakhigi makun khangladuna hairi ise aigi isa singna kari kaidawramabage hai asaubi nama bokta kari hairagine na khoibo ima ai khangdeda ai 𝐾𝐽 ai imungdane thabak khita losilokige ima sakhina hai usit thawaidaba tawnu ngaikho ngasai makhai nasin masa adu kanbe aba kalamlaga haujikta nama na pa laglaga asumba saraga changlage habadi karino ha ngasidi wa chap chabi ama ngangnagadabani hai asauba laima ai ngasidi ne wa lai khai ama taji phawba hankhiroi ise laimaga warido sabiro aidi angang pamasado magi karino chanaba amukta langki kuire nasaidagi isado masak uraktaba hai laima karino ise ga ngangnaroi nanga thopa asi hairamlaga achaubasu imungda changkhirami asumna mathang changna khibana laima amadi sakhi makhoi ani tangai haure matau adu ubada sakhidi amukka hena sauningwa haibada oirami ise bu kari tanasi haibano aise isana pa tomthengi thabak kharasu laimagi wada loidringaida laima yare nayumda lakpa mibu adum tawba haunabra ha ise kari leire kamdawba haidana hangedi leitadana adum naga koina na mibu tanbadi hai tawnu ai khoi sunya na khoi gumbase loina tinaning pote sumna sum thabak ama leibagi aduk hangi haidana lakpani khangedana haima ise aibu iseda kari wa henba ngangjakhrabagene ai kari sa thoidokpa ngangkhidabra haina khalida hai laima yare nagon khangi ko yare haisini ngasidagi nangi nayum asidane khonggul phawba taroi mi masak khangdaba singsidi asi hairamnaga sakhi sauna mafi kanduna chatkhirami kari thokse nabu tawja saino asiguma mi asi mangai aina hainadaba haibu mi gi mayumda changduna khanaba hawdawgi ngai leba oina he tawrodana changbu changbiraktadi wai ama hek sanglanhi phareda kanade isa tomthingi kari no kharadum yengbirukhige asumna laimasu karisu thausa da leirami imung amana lingjen manana afhabu wakhal khanduna chap manaba phirep lepminarabadi phattaba kaya laklabasu changba ngamde
ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯂꯩꯃꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯝꯃꯤ ꯑꯃꯔꯣꯝꯗ ꯊꯣꯏꯊꯣꯏ ꯇꯣꯝꯊꯤꯟꯅ ꯌꯥꯝꯅ ꯄꯥꯝꯅ ꯈꯣꯏꯗꯥꯖꯅ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯎꯅꯩ ꯇꯣꯝꯊꯤꯟꯗꯤ ꯊꯣꯏꯊꯣꯏꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯂꯝꯗꯦ ꯊꯣꯏꯊꯣꯏ ꯃꯍꯥꯛꯁꯨ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯝꯊꯤꯟꯗ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯍꯨꯝꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯏꯕꯦꯊꯣꯏꯅ ꯏꯆꯦ ꯑꯥꯗꯒꯤ ꯁꯤꯕꯨ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯅꯠꯇ꯭ꯔꯅꯦ ꯏꯆꯦ ꯑꯆꯧꯕꯤꯅ ꯍꯥ ꯀꯗꯥꯏꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯗꯥꯏꯅꯣ ꯇꯨ ꯑꯥꯗꯒꯤꯁꯦ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯏꯕꯦꯌꯥꯏꯅ ꯃꯥꯅꯤꯅꯦ ꯍꯩꯃꯥ ꯉꯁꯤꯗꯤ ꯑꯉꯥꯡꯁꯦ ꯂꯛꯅꯔꯒꯦꯗꯣ ꯍꯦꯛꯇ ꯑꯆꯧꯕꯤꯅ ꯍꯥꯏ ꯉꯥꯏꯈꯣ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯏꯕꯦꯌꯥꯏꯅ ꯏꯁ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯏꯆꯦ ꯏꯀꯥꯏꯍꯜꯂꯣꯏꯗꯕꯅꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯅꯛꯁꯤꯟꯅꯅꯕ ꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤ ꯃꯁꯛꯅꯒ ꯃꯁꯛ ꯐꯖꯕꯅꯦ ꯅꯨꯄꯤ ꯑꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯁꯤꯔꯦꯗ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯍꯦꯛꯇ ꯍꯧꯔꯒꯦꯀꯣ ꯏꯆꯦ ꯆꯧꯕꯤ ꯑꯁ ꯅꯈꯣꯏꯅ ꯇꯧꯗꯧꯔꯤꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯀꯩꯝ ꯇꯧꯔꯤꯁꯦ ꯏꯆꯦ ꯑꯩ ꯇꯧꯒꯦ ꯏꯕꯦꯌꯥꯏ ꯑꯃꯗꯤ ꯏꯕꯦꯊꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯧꯗꯦꯝꯂꯛꯂꯝꯃꯤ ꯏꯕꯦꯌꯥꯏꯅ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯦ ꯏꯕꯦꯌꯥꯏ ꯑꯣꯏꯔꯝꯕꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯦ ꯉꯥꯏꯈꯣ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯕꯣ ꯉꯥꯏꯈꯣꯁꯦ ꯑꯩꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤꯁꯦ ꯑꯁ ꯏꯆꯦ ꯌꯥꯏ ꯀꯔꯤꯅꯣ ꯀꯗꯣꯝꯗꯒꯤꯅꯣ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀ ꯄꯨꯂꯞꯀ ꯍꯧꯅꯔ ꯂꯥꯛꯏꯅꯦ ꯑꯁ ꯀꯩꯅꯣꯕ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤꯕꯀꯣ ꯊꯣꯏꯊꯣꯏꯅ ꯄꯥꯈꯠꯅ ꯑꯩ ꯆꯠꯂꯝꯃꯒꯦ ꯇꯥ ꯇꯣꯝꯊꯤꯟ ꯏꯕꯦꯊꯣꯏꯅ ꯍꯩꯃꯥ ꯊꯣꯏꯊꯣꯏ ꯉꯥꯏꯈꯨꯋꯣ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯅꯪꯒꯤꯁꯦ ꯏꯀꯥꯏꯔꯤꯔꯣ ꯏꯀꯥꯏꯅꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯅ ꯏꯀꯥꯏꯅꯔꯔꯣꯏꯗꯕꯅꯤ ꯑꯁ ꯏꯆꯦ ꯊꯣꯏ ꯅꯣꯏ ꯑꯝꯇ ꯆꯠꯂꯣꯕ ꯀꯔꯤꯅꯣ ꯑꯩ ꯀꯣꯛꯀ ꯂꯣꯏꯅ ꯍꯦꯛꯇ ꯉꯥꯎꯔꯦ ꯍꯥꯏꯕ ꯅꯣꯏ ꯆꯠꯂꯣ ꯍꯥꯏꯕ ꯑꯁ ꯅꯣꯏ ꯆꯠꯂꯣ ꯌꯥꯗ꯭ꯔꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯠꯂꯅꯤꯀꯣ 이베야이나 아스 ngaikose kanamta mafamsidagi chatpa amatta yadi ngasidi isiena nabanigi manakta changlaklibase wa ama hange haidana changlaklibani us isiyai yumda kona tapna hanglasu yabasibu mi thoi se ikaibana loireba se amta chaloba oh ise chobia amta lo isi ani se amta puthoko laoba as ngai kho haibani tomthin nangbo isi na hangadoriba wase matangodi amna chadre haibabu hange khalakpase koirabani adubu ngasi hekta hanglage kanana khangni ngasi thengnariba sumaina amuk matungda punna amuk laiminaba thengnaramdabaso aduna ngasi di watang tabi ama khanglaga hankrage aikhoi as kaino meje yai nang sibo thokna pharak ta khre tamthen nang atang tumina layu aina hangadoriba wase thoi dani thoi ngakna ha aingonda kariwano haisa ibi yai thoi gi masamda nan biduna pakhat kanu se isiena ne nungsi dana wa ama khaktang tang tana khangning hangbani se yengune tomthin se aikhoi gi di mana pumna makni ima baba aikhoi mayam se magi asadani hingli base aduna nangna mabu nungsi base tasengna magi nakta leirage khalaga nungsi rabra natragana chumna sum tina loina batawribra adu ta khangningduna tawbani isena hoi matang budi yamna sadre lambi su oire adubu aphaba thabak tawbadadi panthaba phatte hainaba leibani aduna ni isena hanglibase thoi ikaina as aibu kai haina khumdoino asi hairaga thoi ikaina tomthinde yengle as si yawde isu khangrada ko khungkro natadi yare makhoi si ai khangjabim leireba tasengna mak tomthin masayai mana hanglakli bado masu thoi gi machindagi taninglibani aduna kadra tawduna khumlibani iche ai ta tomthinda leirage khalaga thamoi sengna nungsijabani ai gi punsida mahanatana atopa nupa amata su khangnarakpa loinarakpa leitri ai mabu tasengna nungsi aduna punsi suppa magi seba tawduna mangonda leirage haina khalle ije thoi gi wahida tabada mayam adu haraurami ibe aina aduni dana
ꯏꯆꯦꯅ ꯉꯁꯥꯏ ꯃꯈꯩ ꯇꯥꯅꯤꯡꯂꯝꯂꯤꯕꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯅꯅꯕ ꯁꯤꯜꯂꯛꯂꯒꯦꯀꯣ ꯏꯕꯦꯊꯣꯏꯅ ꯉꯁꯤꯁꯦ ꯌꯥꯝ ꯊꯥꯖꯗꯅꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯇꯣꯝꯊꯤꯟ ꯃꯊꯃꯣꯏꯗ ꯇꯁꯦꯡꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯈꯟꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯑꯁ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯌꯥꯔꯤꯁꯦ ꯆꯠꯂꯣꯕ ꯑꯝꯇ ꯃꯤꯅ ꯎꯔꯒ ꯌꯥꯝꯅ ꯐꯖꯗ꯭ꯔꯦꯕ ꯑꯩꯁꯨ ꯍꯜꯂꯛꯑꯗꯝꯅꯦ ꯑꯝꯇ ꯆꯠꯂꯣꯕ ꯃꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯕ ꯏꯕꯦꯌꯥꯏꯅ ꯍꯣꯏ ꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯏꯊꯣꯏ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯅꯕꯥꯅꯤ ꯈꯠꯅꯒꯅꯨꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯅꯝꯃ ꯍꯥꯏꯅ ꯀꯧꯕ ꯍꯧꯔꯣꯀꯣ ꯍꯌꯦꯡ ꯃꯤꯡꯒꯧ ꯁꯦꯝꯗꯣꯛꯄ ꯋꯥꯗꯅꯕ ꯍꯣꯏ ꯏꯆꯦ ꯍꯩꯃ ꯍꯣꯏ ꯏꯅꯝꯃ ꯍꯩꯃ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯗꯤ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯆꯠꯂꯣ ꯍꯥꯏꯕꯅꯦꯃꯦ 이베토이나 호이헤이 짤라게 그이누니 타이토이 이나마 거의 목 짤라게 과 이제 라오 짤라시 아시 하이드나 마코이 무슨 마나우 생가다 잣키라미 아슴나 톰틴 아마디 토이토이 마코이 아니수 야암나 농신하나 레미나라미 노ꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯣꯝꯊꯤꯟꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯉꯥ ꯐꯥꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯩꯕ ꯉꯥ ꯃꯈꯩ ꯂꯣꯏꯅ ꯍꯦꯛꯇ ꯐꯥꯒꯗꯕꯅꯤꯀꯣ ꯅꯨꯄꯥ ꯑꯃꯅ ꯍꯣꯏꯅꯦ ꯑꯗꯣ ꯏꯇꯥꯎ ꯇꯣꯝꯊꯤꯟ ꯑꯩꯗꯤ ꯃꯤꯍꯨꯟꯗꯤ ꯁꯨꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯨꯝꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯎꯔꯗꯤ ꯑꯩꯈꯣꯏ ꯆꯩꯗꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯇꯧꯔꯤꯁꯦ ꯍꯦꯔꯦ ꯏꯇꯥꯎ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯕ꯭ꯔꯣ ꯂꯩꯀꯥꯏ ꯃꯤꯅ ꯍꯪꯂꯛꯂꯒ ꯆꯥꯅꯤꯡꯕꯒꯤ ꯐꯥꯔꯤꯅꯤ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯊꯧꯅꯥꯁꯤꯗꯤꯕꯀꯣ ꯍꯣꯏꯗꯦ ꯀꯩꯗꯧꯖꯔꯨꯅꯦ ꯍꯥꯏꯒꯦ ꯑꯍꯜ ꯑꯃꯅ ꯍꯣꯏꯃ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯍꯦꯛꯇ ꯅꯩꯈꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯅꯈꯣꯏꯕꯣ ꯀꯩꯗꯧꯔꯤꯕꯅꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯍꯣ ꯑꯍꯜ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯂꯤꯕꯁꯦ ꯉꯥ ꯈꯔ ꯐꯥꯗꯣꯛꯀꯦ ꯑꯗꯨꯒ ꯆꯥꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯍꯜ ꯑꯗꯨꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟ ꯃꯔꯩ ꯀꯦꯟꯒꯗꯕ ꯋꯥꯒ ꯍꯥꯏꯅꯦ ꯍꯥꯏ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯃꯊꯥꯏ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕ ꯂꯥꯏ ꯑꯣꯏꯔꯕ ꯄꯨꯈ꯭ꯔꯤꯅꯤꯅꯦ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯀꯅꯥꯃꯠꯇ ꯆꯥꯅꯗꯦ ꯃꯗꯨꯒꯤ ꯃꯔꯝ ꯈꯪꯗ꯭ꯔ ꯅꯪꯕꯣ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯂꯨꯕ ꯑꯗꯨꯒꯤ ꯀꯨꯝꯕ ꯇꯟꯕꯒꯤ ꯑꯗꯨꯒꯤ ꯐꯥꯅꯗꯕ ꯑꯗꯨꯅ ꯉꯥꯁꯤꯡꯁꯦ ꯆꯥꯎꯔꯝꯃꯅꯤ ꯑꯔꯤꯕ ꯉꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯉꯥ ꯑꯔꯤꯕ ꯑꯍꯥꯎꯕꯗꯣ ꯈꯔ ꯐꯥꯔꯒ ꯆꯥꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ ꯑꯍꯜ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯉꯗꯅ ꯍꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯉꯥꯡꯕꯒ ꯌꯥꯗ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯁꯤ ꯍꯥꯏ ꯀꯥꯈꯠꯂꯛꯎꯅꯦ ꯅꯪꯕꯨ ꯐꯠꯇꯦꯅꯦ ꯂꯩꯀꯥꯏꯒꯤꯅꯤ ꯍꯥꯏꯗꯅ ꯊꯝꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯌꯣꯛꯂꯤꯕ ꯊꯥꯗꯔꯤꯕ ꯉꯥꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯐꯥꯗꯨꯅ ꯆꯥꯗ꯭ꯔꯤꯕꯁꯦ ꯂꯥꯏꯒꯤ ꯋꯥꯌꯦꯟ ꯂꯩꯕꯅꯅꯤꯅꯦ ꯅꯪꯕꯣ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯀꯥꯈꯠꯂꯛꯎꯅꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯃꯥꯟꯅꯕꯁꯦ ꯉꯥꯡꯅꯕꯒ ꯌꯥꯗꯦ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯀꯥꯈꯠꯃꯤꯟꯅꯔꯛꯎ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯅꯪ ꯃꯥꯃꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯈꯔꯁꯨ ꯏꯜꯂꯨꯅꯦ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯅ ꯑꯁ ꯏꯇꯥꯎ ꯑꯍꯟꯁꯤꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯥꯛꯑꯣꯏ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯦ ꯇꯨꯃꯤꯟꯅ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯍꯦ ꯏꯁꯣꯔ ꯅꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯖꯗꯗꯨꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯇꯧꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯒꯕ ꯅꯁꯨꯁꯤꯡ ꯂꯥꯟꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯇꯣꯝꯊꯤꯟ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤꯕ ꯅꯨꯄꯤ ꯃꯥꯟꯈ꯭ꯔꯦ ꯑꯍꯜ ꯑꯁꯤꯅ ꯄꯉꯥꯡ ꯉꯥꯡꯕꯁꯤꯗ ꯅꯪꯅ ꯁꯨꯝ ꯊꯥꯖ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯗ ꯀꯜꯂꯛꯇꯅ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕꯁꯤ ꯎꯔꯒꯅꯦ ꯃꯥꯗꯤ ꯉꯥ ꯐꯥꯕ ꯉꯝꯖꯗꯕꯒꯤ ꯀꯜꯂꯛꯇꯅ ꯍꯥꯏꯔꯤꯕꯅꯤ ꯍꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯍꯥꯏ ꯑꯍꯟꯅ ꯉꯥꯡꯕꯁꯦ ꯈꯔ ꯂꯧꯅꯤ ꯅꯈꯣꯏꯕꯣ ꯀꯥꯈꯠꯂꯛꯎꯅꯦ ꯅꯈꯣꯏꯕꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏꯗꯒꯤ ꯎꯗꯕ ꯃꯈꯩ ꯍꯜꯂꯤꯕ ꯑꯩꯅꯤꯀꯣ ꯑꯩꯃꯛꯅ ꯉꯥꯡꯕꯗ ꯑꯗꯨꯅ ꯊꯧꯁꯥꯗꯕꯗꯣ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏꯀꯣ ꯑꯁ ꯏꯇꯥꯎ ꯍꯥꯏꯒꯨꯝꯃꯗꯅ ꯑꯍꯜ ꯑꯁꯤꯅ ꯉꯥꯡꯕꯁꯨ ꯉꯥꯡꯕꯅꯤ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦꯗ ꯏꯇꯥꯎ ꯆꯠꯍꯧꯔꯁꯤꯔ ꯑꯩ ꯇꯜꯂꯛꯑꯦꯕ ꯑꯩ ꯀꯥꯔꯝꯃꯒꯦꯀꯣ ꯏꯇꯥꯎ ꯅꯪ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯎ ꯊꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇ ꯃꯊꯟꯇ ꯇꯥꯡꯅ ꯌꯥꯎꯖꯕꯒ ꯑꯣꯏꯕꯒ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯗ ꯏꯃꯨꯡꯒꯤ ꯃꯤꯅ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ ꯍꯣ ꯑꯍꯜ ꯅꯪꯅ ꯉꯥꯡꯃꯟꯗꯅ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯀꯤꯔꯕ ꯈꯪꯗꯦ ꯆꯦꯟꯈ꯭ꯔꯦ ꯐꯔꯤꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯍꯩꯃ ꯐꯔꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯍꯥꯏꯔꯦꯗꯅ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯈꯥ ꯇꯥꯔꯔꯣꯏꯒꯦꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯍꯣ ꯆꯠꯂꯣ ꯑꯃꯨꯛꯇ ꯑꯩꯅꯦ ꯅꯦꯅꯥ ꯇꯥꯅ ꯉꯥ ꯐꯥꯎꯈꯤꯒꯦ
ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯌꯦꯛꯈ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯅ ꯇꯣꯝꯊꯤꯟ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦꯁꯤꯡꯅ ꯂꯨꯅ ꯇꯧꯕꯒꯤ ꯅꯣꯡꯃꯇ ꯏꯁꯤꯡꯗ ꯐꯥꯎꯕ ꯀꯨꯝꯍꯟꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯤꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯣꯛꯇꯅ ꯀꯨꯝꯂꯛꯄꯒ ꯃꯥꯗꯤ ꯍꯔꯥꯎꯕꯒ ꯅꯨꯡꯉꯥꯏꯕꯒ ꯄꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯉꯥ ꯐꯥꯕꯗꯤ ꯑꯃꯨꯛꯇ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯉꯥꯗꯤ ꯑꯃꯠꯇ ꯐꯥꯔꯝꯗꯦ ꯇꯣꯝꯊꯤꯟ ꯃꯁꯥꯗꯨ ꯏꯆꯣꯠ ꯆꯣꯠꯂꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ ꯏꯕꯦꯌꯥꯏꯅ ꯍꯩꯃꯥ ꯇꯣꯝꯊꯤꯟ ꯅꯪꯗꯤ ꯀꯔꯥꯏꯗ ꯆꯪꯉꯨꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯏꯗꯨꯕꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯍꯥꯏꯕ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯗꯤ ꯅꯪ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯨꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯥꯏꯗ ꯆꯪꯉꯨꯔꯤꯅꯣꯕ ꯍꯣꯏ ꯏꯆꯦ ꯆꯧꯕꯤ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯥꯛꯑꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯑꯆꯧꯕꯤ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯕꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯪꯉꯨꯔꯒꯦ ꯍꯥꯏꯕ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯤꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯗꯥꯏꯗ ꯆꯪꯉꯨꯔꯤꯅꯣ ꯍꯥꯏꯕ ꯁꯦ ꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯅꯕ ꯇꯧꯁꯤ ꯏꯕꯦꯌꯥꯏ ꯑꯇꯣꯝꯕꯤꯗꯤ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯦ ꯀꯔꯥꯏꯗꯅꯣ ꯈꯪꯗꯦ ꯊꯣꯛꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯊꯤꯔꯨꯒꯦ ꯍꯥꯏꯔꯝꯕꯅꯤ ꯏꯆꯦ ꯆꯧꯕꯤ ꯑꯗꯨꯗꯤ ꯆꯠꯂꯨ ꯐꯤ ꯑꯀꯪꯕ ꯈꯔ ꯂꯧꯔꯨꯆꯣ ꯏꯕꯨꯡꯉꯣꯁꯦ ꯃꯁꯥ ꯑꯁꯦ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯇꯥꯎ ꯀꯩꯗꯧꯒꯦ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯅꯪ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯃꯌꯥꯝꯁꯦ ꯊꯋꯥꯏ ꯂꯣꯏꯅ ꯋꯥꯅꯔꯦ ꯍꯥꯏꯕ ꯑꯁ ꯏꯆꯦ ꯑꯩ ꯀꯩꯁꯨ ꯆꯠꯇꯦꯕ ꯆꯨꯝꯅ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯨꯒꯦꯅ ꯀꯨꯝꯂꯨꯕꯅꯤ ꯅꯣꯏꯅ ꯊꯥꯗꯣꯛꯃꯟꯗꯗꯅ ꯑꯩꯁꯦ ꯀꯩꯝꯇ ꯍꯩꯇ꯭ꯔꯦ ꯉꯥꯁꯨ ꯐꯥꯔꯛꯇ꯭ꯔꯦ ꯑꯝꯇ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯨꯏ ꯍꯥꯏꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯀꯨꯝꯕ ꯐꯠꯇꯦ ꯍꯥꯏꯗꯅ ꯀꯅꯥꯃꯠꯇ ꯀꯨꯝꯅꯗꯕꯅꯤ ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁ ꯄꯨꯈ꯭ꯔꯤꯕꯨ ꯐꯠꯇꯤ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ ꯉꯁꯥꯏꯁꯨ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯝꯕꯅꯤ ꯅꯈꯣꯏ ꯑꯍꯟꯒꯤ ꯍꯧꯅꯕꯤ ꯐꯩ ꯐꯠꯇꯦ ꯌꯥꯝ ꯉꯥꯡꯕꯗꯣ ꯑꯩ ꯍꯩꯅꯗꯦꯀꯣ ꯀꯩꯝ ꯇꯧꯔꯣꯏꯕ ꯏꯆꯦ ꯍꯩꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯏꯕꯦꯌꯥꯏꯅ ꯇꯣꯝꯊꯦꯟ ꯁꯦ ꯐꯤꯁꯤ ꯍꯣꯡꯉꯣꯁꯦ ꯅꯁꯥꯗꯣ ꯏꯪꯕꯅ ꯂꯣꯏꯔꯅꯤ ꯅꯪ ꯅꯥꯔꯛꯑꯅꯤ ꯍꯥꯏꯕ ꯁꯦ ꯍꯣꯡꯉꯣꯁꯦ ꯍꯣꯏ ꯀꯗꯥꯏꯅꯣ ꯄꯤꯔꯣ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦ ꯌꯥꯏꯃꯗꯒꯤ ꯐꯤ ꯑꯗꯨ ꯂꯧꯗꯨꯅ ꯍꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯋꯥ ꯏꯁꯥ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦ ꯑꯇꯣꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯣꯝꯊꯤꯟꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯃꯈꯨꯠ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯍꯟꯅꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯆꯧꯕꯤꯅ ꯆꯤꯟꯁꯤꯟꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯆꯧꯕꯅ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯕꯅꯣ ꯉꯁꯤꯗꯤ ꯍꯥꯏ ꯃꯃꯥ ꯅꯆꯥꯅꯨꯄꯥꯗꯣ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ ꯑꯃꯥꯏꯕꯤ ꯑꯃꯇ ꯀꯧꯔꯨꯈꯤꯒꯦ ꯑꯩꯍꯥꯛ ꯍꯥꯏ ꯏꯆꯥꯁꯥ ꯅꯈꯣꯏ ꯅꯃꯥꯒ ꯀꯔꯤꯅꯣ ꯅꯨꯄꯥꯗꯣ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯀꯣ ꯏꯄꯥ ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯣꯏ ꯃꯈꯣꯏ ꯄꯥꯕ ꯑꯁ ꯑꯩꯗꯤ ꯀꯔꯝꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯎꯈ꯭ꯔꯦꯗꯀꯣ ꯍꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟꯕꯨ ꯀꯔꯤꯁꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯕ ꯄꯤꯅꯕꯤꯌꯨꯒꯕ ꯏꯃꯥ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣꯗꯣ ꯀꯩꯗꯧꯔꯤꯅꯣ ꯌꯦꯡꯂꯨꯁꯤ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯍꯧꯗꯣꯛꯎꯔꯁꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯅꯕꯤ ꯌꯥꯏꯌꯦꯒ ꯌꯥꯗꯦꯒ ꯇꯧꯔꯛꯑꯗꯤ ꯕꯦꯔꯥ ꯀꯥꯟꯅꯅꯦꯕ ꯏꯃꯥ ꯏꯕꯦꯌꯥꯏꯅ ꯍꯣꯏ ꯏꯆꯦ ꯑꯍꯩꯃꯥ ꯏꯕꯦꯊꯣꯏꯁꯨ ꯍꯜꯂꯛꯑꯦ ꯏꯕꯦꯊꯣꯏ ꯂꯥꯛꯑꯣ ꯅꯪꯁꯨ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯗꯣ ꯍꯜꯂꯛꯑꯦ ꯂꯥꯛꯑꯣ ꯍꯥꯟꯅ ꯏꯕꯦꯊꯣꯏꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯌꯥꯏ ꯑꯁ ꯑꯗꯨ ꯀꯣꯟꯅ ꯂꯤꯔꯒꯦ ꯋꯥꯔꯤꯗꯣ ꯏꯃꯨꯡꯗ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯍꯧ ꯇꯧꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯊꯦꯝꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯤꯔꯝꯃꯤ ꯑꯃꯥꯏꯕꯤꯅ ꯍꯥꯏ ꯂꯩꯃ ꯅꯈꯣꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯂꯥꯡꯕ ꯂꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯑꯩ ꯊꯧ ꯇꯧꯅꯅꯕ ꯇꯧꯔꯒꯦ ꯑꯍꯣꯏ ꯂꯣꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯍꯥꯏ ꯏꯆꯥꯁꯥ ꯀꯗꯥꯏ ꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯛꯑꯣ ꯁꯦ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯅꯥꯛꯇ ꯊꯝꯃꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯤꯁꯨ ꯐꯠꯇꯕ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯆꯧꯕꯅ ꯏꯃꯥ ꯃꯥꯏꯕꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯗꯒ ꯌꯥꯎꯕꯒ ꯑꯩꯈꯣꯏꯅ ꯈꯔ ꯀꯦꯊꯣꯛꯅ ꯌꯣꯛꯂꯨꯕꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯈꯔ ꯐꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨꯕ ꯐꯔꯦ ꯀꯗꯥꯏ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏ ꯑꯆꯧꯕꯤ ꯅꯨꯄꯥꯗꯣ ꯀꯧꯊꯣꯔꯛꯑꯣ ꯑꯆꯧꯕꯤꯅ ꯇꯣꯝꯊꯤꯟꯕꯨ ꯊꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯁ ꯏꯆꯦ ꯆꯧꯕꯤ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯦ ꯅꯈꯣꯏꯁꯤꯅꯕ ꯄꯪꯄꯥꯗꯩ ꯄꯥꯈꯠꯂꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕ ꯏꯕꯦꯌꯥꯏꯅ ꯏꯕꯨꯡꯉꯣ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯃꯌꯥꯝ ꯇꯧꯔꯤꯁꯦ
ꯂꯥꯏꯁꯦ ꯑꯃꯨꯛꯇꯅꯦꯅ ꯇꯥꯅ ꯈꯣꯏꯔꯝꯁꯤꯁꯦ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯂꯣ ꯂꯥꯛꯑꯣꯀꯣ ꯑꯩꯅ ꯍꯥꯏꯕꯗꯨ ꯈꯛ ꯇꯧꯒꯗꯕꯅꯤꯀꯣ ꯅꯕꯨꯡꯅꯤꯡ ꯆꯦꯠꯅ ꯈꯨꯔꯨꯝꯖꯧ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯄꯤꯅꯕꯤꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯣꯝꯊꯤꯟꯗ ꯂꯥꯏ ꯐꯖꯅ ꯈꯨꯔꯨꯝꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯣꯝꯊꯤꯟ ꯃꯍꯥꯛꯁꯨ ꯌꯥꯅꯤꯡꯗ ꯈꯨꯔꯨꯝꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯅ ꯇꯣꯝꯊꯤꯟ ꯃꯁꯥꯗꯣ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯑꯅꯥ ꯑꯌꯦꯛꯇꯤ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯇꯣꯝꯊꯤꯟꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯀꯅꯥꯃꯠꯇꯅ ꯃꯥꯕꯨ ꯑꯊꯤꯡꯕ ꯄꯤꯗꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯆꯧꯕꯅ ꯍꯥꯏ ꯂꯩꯃ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯂꯣꯏꯅꯃꯛ ꯑꯗꯨꯕꯨ ꯃꯆꯦꯁꯤꯡ ꯑꯁꯤꯅ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯟꯕꯗ ꯃꯌꯨꯝ ꯃꯀꯩꯁꯨ ꯄꯥꯜꯂꯨ ꯍꯥꯏꯕ ꯑꯃꯠꯇꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟ ꯑꯁꯤꯅ ꯃꯉꯥꯎ ꯈꯔ ꯊꯤꯕꯒ ꯃꯥꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯗꯣꯛꯂꯒ ꯃꯥꯕꯨ ꯍꯥꯟꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯟꯕꯤꯔꯕꯗꯤ ꯈꯔ ꯉꯥꯎꯕ ꯍꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ ꯍꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯤꯌꯦ ꯃꯈꯣꯏ ꯄꯥꯕꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯍꯣꯏꯗꯦꯍꯦ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯁꯨ ꯀꯩꯗꯧꯔꯨꯅꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯁꯨ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯟꯕꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯕꯅꯕꯨ ꯐꯔꯦꯗ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯏꯃꯤꯠꯇ ꯏꯃꯧ ꯀꯥꯏꯗꯨꯕꯨ ꯎꯗꯧꯔꯕ꯭ꯔꯅꯦ ꯑꯁ ꯋꯥꯈꯜꯒꯁꯤ ꯃꯑꯣꯟ ꯈꯜꯂꯛꯏꯗ ꯀꯔꯤ ꯈꯜꯂꯛꯏꯕ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯐꯖꯈꯤꯕꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯄꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯎꯕ ꯑꯍꯜ ꯑꯉꯥꯡ ꯈꯛꯇꯅ ꯌꯦꯡꯕ ꯂꯥꯛꯅꯈꯤꯕꯗꯣ ꯁꯝꯕꯜ ꯃꯔꯨꯝꯗꯒ ꯌꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯇꯗ ꯃꯤꯁꯤꯗ ꯎꯔꯛꯂꯤꯕꯅꯤꯅꯦ ꯏꯁ ꯍꯩꯕꯤꯔꯗ꯭ꯔꯥ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯄꯥꯕꯅ ꯈꯕꯟ ꯆꯥꯎꯔꯤꯅꯤ ꯀꯥꯏꯅ ꯁꯝꯕꯜ ꯑꯗꯨꯕꯨ ꯃꯔꯣꯟꯒ ꯈꯥꯖꯤꯟꯗꯅ ꯑꯩꯁꯦ ꯊꯥ ꯀꯌꯥꯅꯣ ꯃꯄꯥꯟꯗ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯍꯟꯈꯤꯗꯕꯗꯨꯕꯨ ꯑꯗꯨ ꯊꯣꯛꯍꯜꯂꯨꯗꯕꯗꯨꯅꯅꯦ ꯉꯁꯤ ꯃꯅꯥ ꯃꯅꯤ ナꯏꯗꯅ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯀꯩ ꯄꯥꯟꯃꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯦꯛꯁꯤꯟꯍꯧꯗ꯭ꯔꯕ ꯀꯅꯥꯅ ꯈꯪꯅꯤ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂ ꯐꯥꯎꯕꯗ ꯑꯗꯨꯛ ꯌꯥꯝꯕ ꯃꯇꯝꯗꯨꯒꯤ ꯃꯤꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯉꯥꯎꯁꯤꯟꯅꯕ ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯗꯨꯗꯒꯤ ꯑꯃꯅ ꯐꯠ ꯂꯥꯎꯅ ꯁꯠꯂꯒ ꯂꯧꯈꯤꯕꯗ ꯑꯩꯗꯅꯤ ꯃꯥꯡꯖꯍꯧꯒꯗꯕ ꯆꯠꯊꯣꯛꯑꯣꯗ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯃꯈꯣꯏ ꯄꯥꯕꯅ ꯃꯇꯝꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯁꯥꯞꯄꯨ ꯇꯧꯕꯋꯣ ꯊꯤꯅꯕꯨ ꯉꯥꯡꯕꯋꯣ ꯇꯧꯕꯗꯒꯤꯅꯦ ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯎꯒꯦ ꯐꯪꯗꯗꯅ ꯀꯌꯥꯗꯤ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯏꯁꯣꯔ ꯈꯣꯏꯔꯝꯗꯅ ꯊꯧꯅꯤꯖꯗꯅ ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯖꯕꯗꯒꯤ ꯐꯪꯖꯈꯤꯕꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯈꯜꯂꯛꯏꯕꯅꯤꯅꯦ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯔꯝꯕꯗ ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯥ ꯎꯕ ꯐꯪꯗꯕ ꯑꯣꯏꯖꯒꯦ ꯀꯥꯏꯗꯅ ꯋꯥꯁꯛꯈꯤꯕꯒ ꯂꯩꯈꯤꯕ ꯖꯥꯠꯂ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤꯅꯦ ꯉꯁꯤꯀꯣ ꯐꯥꯒꯤꯗꯒꯤ ꯑꯩ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯍꯩ ꯈꯪꯗꯦ ꯍꯩꯗꯦ ꯈꯪꯗꯦ ꯍꯧꯖꯤꯛꯇꯗ ꯍꯥꯏꯕ ꯌꯥꯔꯦ ꯃꯇꯥꯒꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯛꯁꯅꯨꯀꯣ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯍꯅꯨ ꯊꯪꯁꯤꯗꯅꯦ ꯃꯈꯣꯏ ꯄꯥꯕ ꯈꯟꯅꯕ ꯌꯥꯝꯅ ꯍꯧꯖꯔꯛꯁꯅꯨꯀꯣ ꯑꯉꯥꯡꯁꯤꯡ ꯃꯃꯥꯡꯗ ꯆꯣꯞꯆꯒꯦꯗꯅꯤꯀꯣ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯕꯣ ꯑꯆꯧꯕꯅ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯕꯦꯊꯣꯏꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯝꯃꯤ ꯀꯔꯤꯅꯣ ꯄꯥꯕ ꯀꯅꯥꯕꯨꯅꯣ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ ꯏꯃꯥꯕꯨꯔꯣ ꯀꯩꯅꯣꯅꯤ ꯁꯨꯝ ꯅꯃꯥꯗ ꯂꯛꯅꯔꯝꯕꯅꯤꯗ ꯀꯥꯏꯗꯦꯗ ꯂꯛꯅꯖꯧꯗ ꯑꯗꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯕꯁꯦ ꯃꯒꯨꯟꯗꯤ ꯍꯟꯊꯔꯛꯄꯅꯤꯀꯣ ꯄꯥꯕ ꯍꯩ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯄꯥꯕ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯤꯀꯣ ꯄꯥꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯊꯣꯏ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯆꯧꯕ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯌꯨꯝꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯣꯝꯊꯤꯟꯇꯕꯨ ꯁꯣꯟꯗꯨꯅ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅ ꯊꯣꯏꯊꯣꯏꯕꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯌꯥꯝ ꯑꯗꯣ ꯊꯣꯏꯊꯣꯏꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯂꯝꯃꯤ ꯑꯃꯨꯕꯤꯅ ꯍꯥꯏ ꯏꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯪꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯅꯦꯝꯅꯀꯨꯒꯤ ꯁꯦꯕꯥꯒ ꯅꯤꯡꯊꯤꯅꯒ ꯇꯧꯕ꯭ꯔꯥ ꯍꯥꯏꯃꯤ ꯅꯠꯇꯦ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗꯒ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯅꯤ
ꯑꯩꯁꯦ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯦ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯉꯥꯡꯉꯦꯕ ꯍꯩꯃꯥ ꯃꯧ ꯑꯣꯏꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯅ ꯈꯪꯅꯤꯡꯗꯅ ꯍꯪꯂꯤꯕꯅꯦ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ ꯏꯃꯥꯗ ꯅꯠꯇꯦ ꯅꯪꯒꯤ ꯌꯥꯍꯧ ꯊꯦꯡꯕꯤꯗꯣ ꯇꯧꯕꯔꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯏꯃꯥ ꯅꯪ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦꯕꯣ ꯃꯤꯅ ꯇꯧꯗꯦ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯍꯪꯉꯦ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯉꯥꯛꯇꯅꯤ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯏꯃꯥ ꯂꯩ ꯍꯥꯏꯗꯅ ꯈꯔ ꯀꯣꯝꯊꯣꯛꯄꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯗꯣ ꯆꯞ ꯆꯥꯅ ꯇꯧꯔꯤꯅꯤ ꯑꯦ ꯍꯩꯃꯥ ꯑꯣ ꯏꯆꯥꯅ ꯃꯧ ꯑꯃꯅꯤ ꯀꯀꯥ ꯍꯥꯏꯗꯅ ꯊꯕꯛꯀ ꯇꯧꯕꯗꯣ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏꯕꯦꯝꯃ ꯏꯃꯥ ꯅꯣꯡꯃ ꯌꯦꯡꯕ ꯂꯥꯛꯀꯦꯗꯣ ꯏꯆꯥꯅ ꯊꯕꯛ ꯇꯧꯕꯗꯣ ꯏꯃꯥꯒꯤ ꯃꯤꯠꯁꯤꯅꯗꯤ ꯅꯣꯡꯃꯇ ꯎꯗ꯭ꯔꯤ ꯑꯗꯨꯅ ꯏꯃꯥ ꯑꯃꯨꯛꯇꯪꯗꯤ ꯎꯖꯍꯧꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯀꯣ ꯏꯃꯥ ꯅꯆꯥꯁꯦ ꯋꯥꯈꯜ ꯇꯥꯗꯕ ꯃꯥꯟꯕꯒꯤ ꯋꯥꯅꯦ ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯝꯅꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕꯗ ꯅꯆꯥꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯦ ꯏꯃꯥ ꯑꯣ ꯍꯥꯏ ꯑꯗꯨꯒ ꯏꯃꯥ ꯋꯥ ꯑꯃꯇꯪꯒ ꯍꯪꯒꯦ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯉꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯠꯇꯦ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯂꯕꯗꯤ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯔꯝꯃꯔꯣꯏ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ ꯊꯨꯝ ꯈꯔ ꯌꯥꯛ ꯃꯣꯔꯣꯛ ꯈꯔ ꯁꯥ ꯃꯍꯤ ꯈꯔ ꯂꯥꯡ ꯖꯨꯒꯣꯠ ꯆꯨꯃꯦꯟ ꯑꯃꯠꯇ ꯍꯦꯛ ꯆꯥꯔꯝꯃꯔꯣꯏ ꯍꯥꯏꯕ ꯍꯣ ꯑꯗꯨꯕꯨꯗꯤ ꯍꯪꯖꯧ ꯌꯥꯏꯌꯦ ꯑꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯩꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯦ ꯏꯅꯝꯃ ꯃꯌꯥꯝꯗ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯑꯗꯨꯕꯨꯗꯤ ꯍꯩꯃꯥ ꯃꯃꯥ ꯍꯥꯏꯁꯦ ꯀꯌꯥꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯅꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯅ ꯇꯝꯕꯤꯒꯦ ꯍꯥꯏꯕꯗꯗꯤ ꯅꯪꯅ ꯌꯥꯕ꯭ꯔꯥꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦꯗꯣ ꯑꯩ ꯐꯥꯎ ꯌꯥꯎꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯥꯏꯔꯝꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯣꯏꯍꯦ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯏꯅꯣ ꯍꯩꯇꯦꯕꯨ ꯍꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯅꯝꯃ ꯑꯍꯟꯗꯣ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯈꯨꯍꯥꯎ ꯑꯃ ꯑꯩꯗꯤ ꯆꯥꯛꯀꯁꯦ ꯃꯌꯥꯝ ꯍꯦꯛꯇ ꯆꯥꯕꯖꯥꯠꯅꯤ ꯍꯩꯃꯥ ꯃꯃꯥꯏ ꯑꯁꯤ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯃꯤꯅ ꯂꯥꯛꯄꯗ ꯉꯥꯏꯗꯤ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯔꯝꯃꯣꯏꯗ꯭ꯔꯅꯦ ꯁꯤꯕꯣ ꯀꯌꯥꯗ ꯏꯀꯥꯏꯗ꯭ꯔꯤꯕ ꯃꯃꯥꯏꯅ ꯌꯦꯡꯉꯨꯅꯦꯁꯦ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯍꯥꯎꯕ ꯄꯣꯠꯇꯤ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯥꯎꯋꯦꯕꯨ ꯍꯥꯎꯋꯦ ꯍꯥꯏꯕꯅꯤ ꯏꯅꯝꯃ ꯃꯌꯥꯝ ꯑꯃꯗꯤ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯅꯁꯨ ꯆꯥꯎꯗ ꯍꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤꯗꯀꯣ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ ꯅꯪꯁꯤꯗꯤ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯆꯠꯂꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯅꯪꯅ ꯊꯣꯡꯗꯦ ꯍꯥꯏꯔꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯑꯍꯩꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯍꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯉꯟꯅꯕꯨꯗꯤ ꯍꯧꯒꯠꯂꯦ ꯏꯀꯥꯏꯗꯅ ꯑꯗꯨꯒ ꯍꯤꯡꯒꯣꯜꯗ ꯍꯦꯛꯄ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯒꯅ ꯏꯃꯥꯒ ꯄꯨꯟꯅ ꯍꯦꯛꯑꯦ ꯑꯗꯨ ꯂꯩꯇ꯭ꯔꯒꯅ ꯇꯣꯛꯑꯦ ꯂꯥꯏꯗꯨ ꯊꯥꯎꯃꯩ ꯀꯠꯄꯁꯨ ꯏꯃꯥꯅ ꯇꯧꯋꯦ ꯃꯈꯣꯏ ꯌꯨꯝꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯆꯠꯅꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯍꯟꯗꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯑꯩꯅ ꯂꯩꯍꯟꯗꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯤ ꯃꯁꯥꯒꯤ ꯂꯩꯖꯗꯕꯗꯨꯕꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯇꯩ ꯑꯃꯠꯇ ꯍꯦꯛ ꯍꯩꯇ꯭ꯔꯕꯁꯨ ꯑꯃꯠꯇ ꯍꯦꯛ ꯇꯝꯃꯨ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯈꯟꯕꯁꯤꯃꯗꯤ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯐꯖꯅꯗꯤ ꯈꯟꯕ ꯍꯩꯈ꯭ꯔꯦꯅꯦ ꯍꯥ ꯍꯣ ꯁꯤꯗꯤꯅꯦ ꯏꯃꯥ ꯄꯨꯛꯅꯤꯡꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯀꯅꯥꯝꯇꯅ ꯇꯝꯕꯤꯕꯒ ꯅꯠꯇꯦꯀꯣ ꯁꯤꯇꯕꯨ ꯇꯧꯖꯒꯦꯅ ꯈꯜꯂꯤꯕꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯗꯨꯅꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯕ ꯈꯪꯕꯅꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯥꯏ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯇꯧ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯂꯒꯅꯤ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯑꯃꯗꯤ ꯃꯤ ꯍꯥꯏꯕꯁꯦ ꯐꯔꯤꯈꯩ ꯐꯕꯅꯤ ꯐꯠꯂꯛꯇꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯅꯦꯝ ꯅꯀꯨ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕ ꯅꯅꯝꯃꯁꯤꯡꯕꯨ ꯌꯥꯅꯕ ꯆꯠꯂꯨ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝ ꯅꯪꯅꯁꯨ ꯃꯈꯣꯏꯕꯨꯅꯦ ꯅꯨꯡꯁꯤꯒꯗꯕꯅꯤ ꯃꯗꯨꯇꯗ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯦꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥ ꯀꯥꯎꯖꯔꯨꯏ ꯏꯃꯥꯁꯨ ꯄꯥꯕꯒ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅ ꯅꯆꯥ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏꯅꯦ ꯂꯩꯒꯤꯅꯤ ꯑꯗꯨꯕꯨꯗꯤ ꯃꯄꯥꯟꯗꯒꯤ ꯂꯩꯃꯅ ꯀꯧꯔꯛꯂꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯊꯣꯏ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯂꯣꯏꯔꯕꯗꯤ ꯆꯠꯅꯅꯕ ꯇꯧꯔꯁꯦ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯑꯥꯎ ꯏꯃꯥ ꯂꯣꯏꯔꯦ ꯂꯥꯛꯑꯒꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯃꯔꯛꯇ ꯀꯣꯏꯊꯣꯛꯄꯤꯔꯛꯎ ꯑꯩꯒꯤꯗꯤ ꯊꯣꯏꯁꯦ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯜꯂꯒ ꯊꯝꯂꯤꯕꯅꯤ
ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ ꯏꯅꯝꯃ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯀꯔꯤꯒꯤ ꯆꯤꯡꯅꯔꯨꯒꯅꯤ ꯑꯩꯒꯤꯗ ꯂꯩꯕꯗꯒꯤꯗꯤ ꯃꯥꯗꯤꯅꯦ ꯁꯥꯒꯩ ꯑꯃ ꯑꯣꯟꯈꯤꯕꯗꯒꯤꯅ ꯍꯦꯜꯂꯕꯣꯏ ꯈꯜꯂꯤꯕꯅꯤ ꯐꯖꯊꯣꯛꯄ ꯑꯩꯒꯤꯁꯦ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯍꯣ ꯐꯖꯕꯅꯦ ꯑꯩꯒꯤ ꯏꯃꯧꯗꯤ ꯐꯖꯕꯅꯦ ꯑꯗꯨꯗꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯉꯥꯏꯅꯔꯕ ꯃꯥꯜꯂꯦ ꯍꯣꯏ ꯂꯦꯡꯊꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏ ꯇꯁꯦꯡꯅꯃꯛ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦꯁꯤꯡꯅ ꯇꯥꯡꯅ ꯐꯪꯖꯕ ꯑꯃꯠꯇ ꯌꯥꯎꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯂꯧꯔꯛꯄ ꯅꯨꯄꯤ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯁꯤꯟꯅꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯄꯥꯝꯖꯅ ꯂꯧꯖꯔꯛꯄ ꯊꯣꯏꯅ ꯍꯥꯏꯕ ꯋꯥꯇ ꯇꯥꯗꯨꯅ ꯂꯝ ꯍꯦꯟꯗꯅ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯂꯝꯃꯤ ꯇꯣꯝꯊꯤꯟꯒꯤ ꯄꯥꯝꯗꯕ ꯂꯝ ꯍꯦꯟꯕ ꯂꯝꯆꯠꯄꯨ ꯃꯃꯥ ꯃꯄꯥꯅ ꯊꯣꯏꯗ ꯏꯟꯁꯤꯟꯗꯨꯅ ꯈꯥꯝꯍꯜꯂꯝꯃꯤ ꯃꯁꯤꯅ ꯏꯃꯨꯡ ꯑꯗꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯕ ꯑꯃꯗꯤ ꯑꯆꯧꯕꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ